ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯨꯀꯤꯁꯤꯡꯒꯤ ꯄꯣꯠꯆꯩ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ ꯉꯔꯥꯡꯁꯨ ꯊꯣꯡꯂꯥꯡ ꯑꯇꯣꯡꯕ ꯚꯤꯂꯦꯖꯇ ꯈꯨꯟꯖꯥꯁꯤꯡꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯀꯟꯕ ꯅꯣꯡ ꯆꯨꯕ ꯃꯔꯝꯅ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯈꯔꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯩꯇꯩꯁꯤꯡ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯂꯥꯟ ꯊꯣꯔꯛꯄꯗꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯣꯂꯥꯏꯊꯥꯕꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯛꯈꯤꯕ ꯃꯩꯇꯩꯁꯤꯡ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯣꯡꯖꯟꯍꯟꯕ ꯌꯥꯔꯕꯁꯤꯡꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯣꯡꯖꯟꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯉꯔꯥꯡ ꯀꯨꯀꯤ ꯏꯟ ꯄꯤꯁ ꯁꯥꯏꯀꯜꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯩꯇꯩꯁꯤꯡ ꯗꯣꯂꯥꯏꯊꯥꯕꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯌꯨꯝꯁꯤꯡꯗ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯔꯦꯂꯤ ꯑꯁꯤ ꯗꯣꯂꯥꯏꯊꯥꯕꯤ ꯗꯥꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯐꯦꯁꯇꯨꯟ ꯑꯃꯁꯨꯡ ꯕꯦꯅꯔ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯔꯦꯂꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯂꯩꯉꯥꯛꯅ ꯃꯩꯇꯩꯁꯤꯡꯕꯨ ꯍꯣꯡꯖꯟꯍꯟꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁꯦꯇꯜꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯦꯠ ꯗꯣꯂꯥꯏꯊꯥꯕꯤ ꯅꯣ ꯔꯤꯁꯦꯇꯜꯃꯦꯟꯠ ꯋꯤꯗꯥꯎꯠ ꯃ꯭ꯌꯨꯆꯨꯑꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯔꯦꯁꯄꯦꯛ ꯕꯐꯔ ꯖꯣꯟ ꯍꯥꯏꯅ ꯏꯕ ꯕꯦꯅꯔꯁꯤꯡ ꯄꯥꯏꯈꯤ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯅꯣ ꯄꯤꯁ ꯅꯣ ꯔꯤꯁꯦꯇꯜꯃꯦꯟꯠ ꯋꯤ ꯋꯥꯟ ꯖꯁꯇꯤꯁ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯕꯤꯐꯣꯔ ꯄꯤꯁ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ ꯆꯍꯤ 16ꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯔꯤꯛꯁꯣ ꯊꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯣꯇꯦꯜꯗ ꯌꯣꯟꯊꯣꯛꯂꯝꯕꯗꯒꯤ ꯃꯤꯑꯣꯏ 30ꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯔꯥꯖꯁꯊꯥꯟꯒꯤ ꯁ꯭ꯔꯤ ꯒꯪꯒꯥꯅꯒꯔꯗ ꯆꯍꯤ 16 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯔꯤꯛꯁꯣ ꯊꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯄꯨꯗ ꯌꯣꯟꯊꯣꯛꯂꯒ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯇꯦꯜꯗ ꯃꯤꯑꯣꯏ 30ꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯝꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯐꯥꯏꯜ ꯇꯧꯈꯤꯕ FIRꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯌꯨꯝꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯊꯤꯖꯤꯜꯂꯨꯕꯗ ꯔꯤꯛꯁꯣ ꯊꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯥꯔꯒ ꯍꯣꯇꯦꯜ ꯃꯄꯨ ꯑꯃꯗ ꯌꯣꯟꯊꯣꯛꯂꯝꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯣꯇꯦꯜ ꯀꯌꯥꯒꯤ ꯃꯄꯨ ꯑꯃꯁꯨꯡ ꯃꯦꯅꯦꯖꯔꯁꯤꯡꯁꯨ ꯐꯥꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ 5ꯅꯤꯔꯣꯝ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡ ꯃꯁꯥ ꯁꯣꯟꯊꯔꯛꯄ ꯑꯃꯁꯨꯡ ꯅꯥꯔꯛꯄ ꯃꯇꯝꯗ ꯌꯨ ꯄꯤꯊꯛꯇꯨꯅ ꯉꯥꯎꯍꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯄ ꯌꯥꯔꯣꯏ ꯅꯨꯄꯤꯁꯤꯡꯅ ꯃꯊꯣꯡ ꯈꯪꯗꯕ ꯑꯊꯣꯡꯕ ꯍꯦꯟꯖꯥꯡ ꯄꯤꯖꯔꯛꯈꯤ ꯍꯥꯏꯅ ꯑꯋꯥꯡꯕꯧ ꯅꯤꯃꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ NPFꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯇ ꯅꯠꯇꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ MLA ꯑꯣꯏꯔꯤꯕ ꯑꯋꯥꯡꯕꯧ ꯅꯤꯃꯥꯏꯅ ꯍꯟꯗꯛ ꯅꯥꯒꯥ ꯃꯤꯆꯝ 6ꯄꯨ ꯃꯤꯍꯥꯠꯇꯤꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ KZCꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯂꯤꯕ ꯋꯥꯐꯝ ꯔꯤꯖꯦꯛ ꯇꯧꯔꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯄ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯋꯥꯐꯝ ꯑꯁꯤꯅ ꯃꯤꯆꯝꯁꯤꯡꯕꯨ ꯇꯝꯊꯤꯅ ꯍꯥꯠꯄꯒꯤ ꯋꯥꯊꯣꯛ ꯁꯟꯇꯥꯏꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝꯁꯤꯡꯕꯨ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯂꯒ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯄꯅ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯃꯥꯡꯗ ꯀꯨꯀꯤꯖꯧ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯂꯪꯂꯥ ꯂꯪꯖꯟ ꯐꯪꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯈꯪꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩꯈꯤ ꯍꯧꯖꯤꯛꯅ ꯃꯈꯣꯏꯕꯨ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯂꯝꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯁꯣꯏꯗꯅ ꯐꯥꯒꯗꯕꯅꯤ ꯂꯣꯏꯅꯅ ꯃꯤꯆꯝꯁꯤꯡꯕꯨ ꯀꯛꯇꯨꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯈꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯁꯨ ꯁꯣꯏꯗꯅ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ ꯑꯋꯥꯡꯕꯧ ꯅꯤꯎꯃꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯐꯥꯖꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯅꯥꯒꯥ ꯅꯨꯄꯤꯁꯤꯡꯕꯨ ꯃꯊꯣꯡ ꯈꯪꯗꯕ ꯁꯥ ꯑꯊꯣꯡꯕ ꯄꯤꯖꯔꯛꯈꯤ ꯍꯥꯏꯔꯗꯨꯅ ꯊꯧꯑꯣꯡ ꯑꯁꯤꯅ ꯅꯥꯒꯥ ꯅꯨꯄꯤꯁꯤꯡꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯊꯣꯡꯂꯒ ꯄꯤꯖꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯀꯥꯔꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯅꯨꯡꯁꯤꯅꯔꯝꯕꯤ ꯅꯨꯄꯤꯒ ꯁꯤꯃꯤꯟꯅꯒꯦ ꯇꯧꯕꯗ ꯅꯨꯄꯤ ꯆꯣꯡꯊꯍꯧꯕꯗꯒꯤ ꯅꯨꯄꯥ ꯃꯇꯣꯝꯇ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯔꯅꯥꯇꯀꯥꯒꯤ ꯇꯨꯃꯥꯀꯨꯔꯨ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯍꯤ 30 ꯁꯨꯔꯕ ꯅꯥꯒꯦꯟꯗ꯭ꯔꯅ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯝꯕꯤ ꯍꯧꯖꯤꯛꯅ ꯌꯥꯅꯔꯛꯇꯕꯗꯒꯤ ꯃꯔꯤ ꯊꯗꯠꯅꯕ ꯍꯣꯠꯅꯔꯤꯕꯤ ꯅꯨꯄꯤ ꯑꯃꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 48ꯇ ꯇꯦꯛꯁꯤ ꯇꯣꯡꯗꯨꯅ ꯆꯠꯂꯤꯉꯩꯗ ꯅꯥꯒꯦꯟꯗ꯭ꯔꯅ ꯀꯥꯔ ꯃꯅꯨꯡꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯆꯣꯡꯊꯣꯛꯇꯨꯅ ꯍꯤꯡꯍꯧꯔꯦ ꯇꯦꯛꯁꯤ ꯊꯧꯔꯛꯈꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯐꯤꯕꯝ ꯂꯨꯅ ꯁꯣꯛꯇꯨꯅ ꯍꯤꯡꯍꯧꯔꯦ ꯑꯗꯨꯕꯨ ꯅꯥꯒꯦꯟꯗ꯭ꯔ ꯃꯁꯥꯗꯤ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯈꯨꯗꯛꯇ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯁꯤꯅ ꯂꯩꯕ ꯑꯁꯥꯟꯕ ꯀꯥꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯨꯅ ꯊꯣꯔꯛꯂꯒ ꯅꯥꯒꯦꯟꯗ꯭ꯔꯅ ꯅꯝꯐꯨꯗ ꯅꯨꯄꯤ ꯑꯁꯤ ꯇꯦꯛꯁꯤ ꯑꯁꯤꯗ ꯇꯣꯡꯍꯟꯗꯨꯅ ꯂꯥꯛꯃꯤꯟꯅꯈꯤꯕꯅꯤ ꯇꯦꯛꯁꯤ ꯃꯅꯨꯡꯗ ꯅꯥꯒꯦꯟꯗ꯭ꯔꯅ ꯅꯨꯄꯤ ꯑꯁꯤ ꯍꯥꯠꯀꯅꯤ ꯑꯃꯁꯨꯡ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯈꯤꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟ ꯈꯪꯍꯟꯈꯤꯕ ꯂꯩꯈꯤ ꯍꯥꯏꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ ꯅꯥꯒꯦꯟꯗ꯭ꯔꯅ ꯅꯨꯄꯤ ꯑꯁꯤꯗ ꯊꯥꯡ ꯎꯠꯇꯨꯅ ꯀꯤꯍꯜꯂꯕ ꯃꯇꯨꯡ ꯕꯣꯝ ꯄꯣꯈꯥꯏꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯒꯤ ꯂꯣꯛ ꯍꯥꯡꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤ ꯆꯣꯡꯊꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯀꯣꯡꯕ ꯊꯣꯡ ꯃꯅꯥꯛꯇ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗꯤ
VK Physics Tuition Center Ayangpali Hanobongi Hotel Anidagi gas cylinder ani amadi pochai sing hurankhre hairi Myanmarna kani khwaidagi yamna puthokpa leibak oire haina NCB gi report amana phongdorakle Afghanistan gi mahutta Myanmarna malemda kani khwaidagi yamna puthokpa leibak oire haina Narcotic Control Bureau NCB gi report na phongdokle Union Home Minister Amit Shah na phongkiba NCB gi report amagi matung inna Telegram channel sinaraga kani gi maramda miyamda paw yahonbaga lanina mamal na singma khanganduna yonbagi thabak sathaba thengnare hauzik so Myanmar rom dagi pusilakpa mayai kaba drug singna India gi awang nokpo state sing phawduna pukhraga malem gi tongan mafam singda yahon khibagi thabak sathari Afghanistan da Taliban popi thabagi thabak mapung pan thingkhibadagi Myanmar na kani puthokpada khwaidagi mangjal thaba leipa ama oirakpani haire NCB gi report na hai India amasong Myanmar gi lona bangam khai faringda sambal ningthina khadabaga lonina free movement regime sanabadagi drug lalonba singna araiba maungda mayai kaba pot sing putok pusin tauba ngambani hairi BJP Manipur Pradesh ki State President oina Thaupuribi Sarda Devi ngasi Rajya Sabha ki MP oina Manipuri londa wasak laukre